ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯕꯁꯦ ꯏꯆꯟꯅꯨꯄꯤ ꯑꯃꯒꯅꯤ ꯃꯍꯥꯛꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯅꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯕꯗꯒꯤ ꯑꯗꯨꯃꯛ ꯂꯥꯏꯅꯥ ꯑꯗꯨ ꯄꯨꯔꯥ ꯀꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯋꯥꯕꯁꯤꯡꯗꯨ ꯀꯣꯛꯈ꯭ꯔꯕꯗꯧꯅ ꯏꯆꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯏꯆꯜ ꯑꯁꯤ ꯍꯧꯕꯤꯖꯝ ꯁꯤꯟꯊꯥ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯅꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯔꯨꯝꯕ ꯎꯠꯆꯔꯤ ꯏꯆꯜ ꯁꯨꯝ ꯑꯍꯥꯟꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯜꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯁꯦ ꯈꯨꯡꯒꯪ ꯃꯩꯇꯩ ꯂꯩꯀꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯦꯕꯀꯣ ꯑꯦꯟ ꯆꯍꯤꯁꯦ ꯑꯦꯔꯥꯎꯟ 21 ꯑꯗꯨꯃꯥꯏꯅ ꯐꯥꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯈꯥꯗ ꯑꯩ ꯍꯧꯖꯤꯛꯁꯦ DMꯗ 5th ꯁꯦꯃꯤꯁꯇꯔ ꯑꯣꯏꯅ ꯀꯥꯗꯣꯏꯅꯤ ꯑꯗꯣ ꯏꯆꯟꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯥꯎꯔꯛꯄꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯦ ꯁꯤꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯆꯍꯤꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯏꯚꯦꯟ ꯑꯃ ꯊꯣꯛꯈꯤꯕꯀꯣ ꯑꯗꯨ ꯑꯗꯥꯏꯗ ꯆꯍꯤ 13-14 ꯇꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯗ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯨꯏꯁꯥꯏꯗꯜ ꯊꯣꯠ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯤꯑꯕ ꯑꯗꯨꯕꯨꯗꯤ ꯑꯣꯚꯔꯀꯝ ꯇꯧꯈꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯍꯧꯗꯕ ꯑꯗꯒꯤ ꯑꯗꯨꯝ ꯐꯨꯝꯖꯤꯜꯂ ꯊꯝꯍꯧꯕ ꯏꯊꯟꯗꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯕꯣꯇꯜ ꯑꯞ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯦ ꯑꯗꯨꯝ ꯐꯨꯝꯃ ꯂꯥꯛꯑꯀꯥꯟꯗ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯌꯨꯝꯃꯩ ꯆꯥꯛꯄ ꯃꯇꯝ ꯑꯗꯩ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯀꯥꯏꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯄꯨꯔꯥ ꯕ꯭ꯔꯦꯀꯤꯡ ꯄꯣꯏꯟꯗ ꯑꯣꯏꯔꯀꯥꯟꯗ ꯁꯤ ꯃꯇꯝꯁꯤꯗ ꯈꯔ ꯃꯦꯟꯇꯦꯜ ꯕ꯭ꯔꯦꯛꯗꯥꯎꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯈꯔꯗꯤ ꯍꯧꯔꯛꯑꯦ ꯈꯔꯗꯤ ꯍꯧꯔꯛꯑꯦ ꯏꯁꯥꯅ ꯈꯪꯖꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯔꯒ ꯑꯗꯨꯗꯒꯤ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇꯕꯒꯨꯝꯕꯀꯣ ꯑꯗꯩ ꯁꯤꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯔꯒ ꯑꯗꯨꯝ ꯄꯨꯡꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤꯁꯨ ꯑꯍꯟ ꯑꯣꯏꯕꯅꯤ나 ꯃꯤꯉꯣꯟꯗ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯥꯝꯅ ꯁꯣꯟꯕ ꯑꯣꯏꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯐꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯛꯄꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯐꯨꯝꯖꯤꯜꯂ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯈꯤꯕ ꯅꯠꯇꯕ ꯀꯣꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯧꯗ ꯂꯩꯔꯒ ꯑꯗꯨ ꯀꯣꯟꯅ ꯑꯃ ꯀꯩꯅꯣꯝꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯝꯄꯦꯛꯇꯣ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯅ ꯕ꯭ꯔꯦꯀꯤꯡ ꯄꯣꯏꯟ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯤ ꯑꯗꯒꯤ ꯂꯥꯛꯄꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯀꯥꯔꯦ ꯑꯗꯣ ꯂꯥꯏꯌꯦꯡꯕꯁꯦ ꯄꯨꯔꯥ ꯍꯥꯏꯕꯗꯤ ꯂꯥꯏꯌꯦꯡꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯥꯏꯇꯥꯔꯦ ꯀꯟꯁꯔꯟ ꯗꯣꯛꯇꯔꯗ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯑꯣꯏꯕ꯭ꯔꯥ ꯌꯨꯝꯃꯩ ꯆꯥꯛꯂꯛꯄꯅ ꯍꯥꯏꯕꯗꯤ 2023ꯒꯤ ꯃꯦꯒꯤ ꯑꯩ ꯃꯃꯥꯡꯗ ꯁꯨꯡꯇꯥ ꯇꯥꯟꯅꯔꯝꯗꯦꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯃꯇꯥꯡꯗ ꯂꯤꯕꯁꯦ ꯌꯥꯝ ꯇꯥꯡꯕ ꯃꯤ ꯑꯃꯇꯪꯒ ꯂꯤꯌꯦꯕ ꯑꯗꯣ ꯃꯤꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯌꯔ ꯇꯧꯗꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯋꯤꯛꯅꯦꯁꯇꯨ ꯎꯈꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯁꯣꯟꯕ ꯑꯣꯏꯅ ꯎꯈꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯇꯕꯅꯦꯕ ꯑꯗꯣ ꯀꯣꯟꯅ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯀꯥꯏꯅꯔꯛꯄ ꯃꯇꯝꯗ ꯑꯋꯥ ꯄꯣꯊꯥꯐꯝꯗꯣ ꯂꯩꯔꯛꯇꯕꯗꯣ ꯑꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯃꯤꯒꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯄꯣꯛꯇꯕꯒꯨꯝꯕ ꯑꯗꯒꯤ ꯏꯊꯟꯗ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯅꯤꯡꯕ ꯑꯗꯒꯤ ꯄꯪꯀꯞꯇ ꯀꯞꯅꯤꯡꯕꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯅ ꯁꯨꯃꯥꯏꯅ ꯃꯥꯗꯣ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯗ ꯁꯨꯃꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯆꯠꯂꯦ ꯑꯗꯨꯅ ꯅꯪꯁꯨ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯑꯣ ꯈꯣꯠꯂꯣꯅ ꯑꯩꯉꯣꯟꯗ ꯁꯖꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯆꯠꯅꯤꯡꯗꯦꯕ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯄꯔꯄꯣꯁ ꯌꯥꯎꯔꯛꯇꯕꯗꯣ ꯑꯁ ꯑꯩ ꯇꯨꯝꯃꯀꯥꯟꯗ ꯇꯨꯝ ꯍꯧꯒꯠꯂꯀꯥꯟꯗ ꯑꯁ ꯑꯩ ꯇꯨꯝ ꯍꯧꯒꯠꯇꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯈꯜꯂꯒ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯂꯩꯔꯛꯇꯕ ꯇꯥꯏꯞꯇ ꯑꯗꯨꯝ ꯐꯥꯎꯔꯛꯄꯗꯀꯣ ꯑꯁ ꯑꯩ ꯊꯅꯝ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗꯅ ꯈꯜꯂꯛꯑꯦ ꯑꯗꯣ ꯈꯜꯂꯛꯄ ꯃꯇꯝꯗ ꯏꯆꯦꯒ ꯇꯥꯟꯅꯔꯀꯥꯟꯗ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯗ ꯂꯥꯛꯑꯒ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯔꯝꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯗꯣ ꯀꯣꯛꯈꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯕꯗꯣ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯗꯣ ꯑꯗꯣ ꯃꯦꯗꯥꯝꯗ ꯇꯥꯟꯅꯔꯛꯄꯁꯦ ꯁꯤꯗꯤ ꯆꯍꯤ ꯀꯌꯥꯗ ꯑꯃꯨꯛꯇ ꯃꯦꯗꯥꯝ ꯇꯥꯟꯅꯕꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯥꯁ ꯋꯤꯛ ꯑꯣꯐ ꯑꯒꯁꯇꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 2023ꯒꯤ ꯑꯣꯒꯁꯇꯒꯤ ꯑꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯁꯨ ꯔꯤꯂꯦꯇꯦꯠ ꯌꯥꯝ ꯑꯣꯏꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯃꯩ ꯊꯥꯕ ꯍꯥꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯦ 3ꯗꯒꯤꯅꯦ 2023ꯒꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯁꯤꯟ ꯃꯌꯥꯝꯗꯣ ꯏꯁꯥꯗ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯎꯕꯤꯍꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕ ꯑꯗ ꯏꯁꯥꯃꯛꯇꯤ ꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯀꯩꯀꯥ ꯑꯗꯒꯤ ꯑꯩꯒꯤ ꯁꯤꯕ꯭ꯂꯤꯡ ꯀꯩꯀꯥꯕꯨꯗꯤ ꯏꯝꯄꯦꯛꯇꯣ ꯃꯌꯣꯛꯅꯍꯧꯋꯦꯕ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯇꯤ ꯌꯥꯎꯍꯧꯗꯦ ꯍꯣꯁꯇꯦꯜ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯊꯛꯇꯨꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯔꯦ ꯑꯍꯤꯡꯗꯣ ꯑꯃ ꯇꯨꯝꯗꯔꯦ ꯅꯣꯡꯉꯥꯜꯂꯦ ꯃꯣꯏ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯄꯗꯪ ꯍꯧꯋꯦꯕ ꯑꯗꯨꯅ ꯃꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗꯕꯨꯗꯤ ꯋꯥꯈꯜꯗꯣ ꯈꯔ ꯅꯦꯅꯥ ꯇꯥꯏꯑꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯨꯡꯗ ꯂꯥꯛꯄ ꯃꯩ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯦ ꯁꯤꯗꯩꯗ ꯊꯦꯡꯅꯔꯤꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯨꯝꯕ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ
concentration pura maange adagi aina hana pamamba pot gumbo hoiragasu interest mangakpodo haragadi aise topic amada yam paningena khaloba haragadi aise doctor winne khaloba like biology gumba de mi am paning pa daina mi article gumba yiningbodo adu gumba pogotaba gumba adu interest nom nom mi maxilakpa gumba hadi ise sa ko pamamado ise sa taba gumba adagi miga pulaga nokning balang ning bodo talakpa gumba adagi miga phone torpa gumba paindaba gumba adu ma em tawri hadi social activity haigadra mayam puning da bai jara oireba ko ada koina sum tara matam da haida koigi sum wari ji sana matam da aigi problem ma su in khala se ko na da wakhala nuai da le si se li thoking da mi ngon da share tawning da ba ma asai chana da happy pudi hins pudi hai da si taw we hai chum ta china ma wa sin kana ta da problem ji li thoking da ra li thoking di se kari ni na khal di thok ning di bu ko se ngai kan da atangai phada ba khara budi di budi di thu eba adu ai wa khada hosi gumba ai imung ai awa ba gumba se ai yam ti andung ti na ichi em lei ba ko mong da budi mar mak da problem share da eba du ai friend hosi budi wa khada broad man den ora pagi ai mi ngolai problem share da ko ngame ali hena mi thaza bi hen ba ngame eba du mang di ichi em di hena problem share da ko thaza ba kam lai ta ba thaza ba yang wai mi ngol da aduna problem se share da ora kan da mi na ai se ha yam suon ba mi ma le yam tina easily attack to ba ya ba admaina u ki gadara kan be ki to sin ba la na so we ba ado tu ki horpa wakhala nuai ta ba timing se ida college school dum chala ini ko mi punba imana bi thina ba si di kari kari face to asin si se ngar kan da oi college kuma ka ba je phana kuina de ko dum ya ba pong chu doi de ba kan ni matam da kan ni matam da dum to de da yam na ruba paper gum boira ka di adum tangai phi dum chatle ba ado isana par ka ya ga da boira ka di dum anamana chatere ba imane chen aski to re ko de kan har kan da phajada ba gi isana mai da ba gi ne adi adu to bin ju to bin thabak lai bi na hai di hajin ba de po de han ba gi do se ngar kan da phamung di hawat ning da ba gi adum tar ga ning ba gi oi ba ado lai ko ba ma har ka di hostel da ko lai bi na ai gi puli ba imana bi ani hunna haidi okhan noi ta boire ga su moi myam na ai nakti da na chapi da bagum ba moi myam na ai bu kai hai interact tor ga dum ne gi bagum ba ko adigi awa basu yamina bado aduna ai gi di yam tin da ko bu oi ba di si gi face gi yam na moi mating su yaw ga ai si face na thok pangam ne hai ni ba imana bi myam ki ko adu du kari gumba yawram da bai da di adu gi smaina ai gi problem di thoning da ba mayam ra tining da je sam ai gi maru kam na thole khala je ko ai na khandoi je ma na puning da toine na loi khatoi ne ba nang gi mong do ai ga tinara men khala je mai tora ga ai nang ga puning dire la thok ki ne ba adu la thok da situation ni hena phalam moi ai na khan mar kai kha ahana mi sing je chengar kan da complex oi ba mana kan wa ko sing na khang de ba aduna ai ga hanu pulam ban ta ga ai na ga tinaba mi wo ra ga di mai ki character or ga at least ai khra di khang ne ba ho je hoi aduna mana lapsurok ban ta mana puning da ban ta ga mana kin na da la ko ra ga di tunga na ma ki behavior changes na ko ta ga di ai dum khang ne ba aduna mongol do approach to ra ga like khudak to da manu ai tari ha matam approach to da ga so khar nem thara kan da adum numida wa mo ra ga so ta ni ni da na kan bo ra ga so approach to ra ga adu ga mongol da ai di mana mi mang di ding da ba ta ga so imani tang nei ba matam da ai di thema ga wi du hang do ga duga sumaina hedi akoina mental health se yamna line da thu eba ani samna ra kan da ma do sumaina din da pukhle kai har kan da ga mi wakha da ga yatina phibam sokpa gemen ta da ba du mana ne uyi se ngar kan hedi USA da har ga di mental health ki matang da gi di moi 1949 da ba di phazan moi gi chakka tharang phadan la khop hori ba hedi phazan moi yam dum na loi ha ta re ko khoi manipur har ga di si mental health ki matang si da yamna ki har da asida chapa mi sing je yam sonda ba adigi yamna phipong kai ra ba mi man na draba mi wina khandi ba ki mong da lei ba mental health yam tin line do thu eba asi pam de ba aduna mental illness hai ju laina ma khana mani ba sam har kan akoina bone fracture ko to ra kan ju haidi matam di changi na heal do ba ge adu su impact ama pina chatmane ba akoi gi mental illness ko ju bone fracture ko mane ba matam changi ba heal do ba da akoina mapana physically u de hai be mata go mina kai de thok sa bi de ba do ba ai smang da ai gi yum mai sakra matung da ko na ai gi khangna ba mi kai na ko matam da yam thina wai ba ko adu matam da ai gi lemina ba mari gi mi gu mana yes ibe man ta taroin chatla sira kai na dum khu hai do hai ga di phaning ba gi chatning man ta ba karim na ba gi chat sira kai na ha do hum ba adu gu ba khra thing je hai ta adu thena ko ko kai adu matam da di seng har kan da
ꯃꯤꯅ ꯉꯥꯡꯕꯗꯣ ꯍꯣꯏ ꯃꯤꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯇꯥꯔꯝꯃꯒꯁꯨ ꯃꯈꯣꯟꯗꯨꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯔꯤꯂꯥꯏꯁ ꯇꯧꯔꯀꯥꯟ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕꯗꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯛ ꯅꯦꯝꯅ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕꯤꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯃ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯆꯦꯟꯖꯦꯁꯀꯨꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯐꯦꯁꯀꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯉꯝꯕꯗꯤ ꯃꯣꯏ ꯑꯗꯨꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯖꯩꯕ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯁꯦ ꯈꯣꯠꯁꯦ ꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯦꯝꯃꯒ ꯄꯨꯕ ꯉꯝꯕ ꯏꯃꯥꯟꯅꯕꯤꯕꯨꯗꯤ ꯄꯨꯔꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯆꯦꯒꯨꯝꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯀꯟꯚꯤꯟꯁ ꯇꯧꯕ ꯂꯦꯞꯇꯦꯕ ꯑꯗꯣ ꯃꯥꯗꯣ ꯆꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯣ ꯑꯩ ꯆꯠꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯈꯤꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯣ ꯑꯩ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯩꯅꯁꯨ ꯃꯣꯏꯗ ꯇꯦꯛꯅꯤꯛꯇꯣ ꯍꯥꯏꯕꯤꯌꯦꯕ ꯆꯤꯆꯦꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯆꯤꯆꯦꯅ ꯋꯥꯈꯜ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯑꯣꯏꯔꯒꯗꯤ ꯆꯤꯆꯦ ꯆꯠꯁꯤꯁꯨ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯌꯥꯔꯛꯇꯥꯔꯒꯗꯤ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄ ꯇꯦꯛꯅꯤꯛ ꯑꯩꯉꯣꯟꯗ ꯍꯤꯜ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯏꯆꯟꯅ ꯄꯜꯂꯛꯄꯗ ꯈꯪꯍꯧꯔꯤꯁꯦ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯅ ꯏꯆꯟꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯍꯣꯠꯅꯕ ꯇꯦꯛꯇꯤꯛꯁꯇꯨ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯏꯆꯟꯒꯤ ꯅꯛꯅꯕ ꯃꯤꯗ ꯃꯥꯒꯤ ꯆꯦꯟꯖꯦꯁꯇꯨ ꯏꯆꯟꯅ ꯊꯣꯛꯈ꯭ꯔꯕꯅꯤ나 ꯈꯪꯕ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯣ ꯈꯪꯕ ꯉꯝꯕꯗ ꯅꯠꯇꯅ ꯃꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯟꯅ ꯁꯥꯐꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯄ꯭ꯔꯥ ꯃꯈꯣꯏꯁꯦ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯂꯥꯏꯅ ꯊꯣꯛꯇꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯦꯁꯦ ꯆꯍꯤ 5 ꯔꯣꯝꯁꯦꯒ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯆꯍꯤ 5 ꯃꯥꯁꯦ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯇꯦꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯗꯤꯁꯣꯁꯤꯌꯦꯁꯟ ꯐꯦꯁꯀꯨꯝꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯃꯉꯣꯟꯗꯀꯣ ꯑꯩꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔ ꯇꯥꯟꯅꯁꯤꯔꯥ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯑꯦꯄ꯭ꯔꯣꯆꯀꯨꯝꯕ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯖꯤꯂꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯉꯝꯕ ꯃꯤꯗꯤ ꯑꯣꯏꯗꯦꯕ ꯑꯗꯣ ꯃꯤꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯦꯕ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯈꯔꯕꯨꯗꯤ ꯈꯔ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒꯁꯨ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯦꯠꯂꯤꯁ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯐꯥꯎꯗꯤ ꯄꯥꯡꯕ ꯉꯝꯕꯗꯨꯗꯤ ꯄꯥꯡꯖꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯇꯧꯕ ꯂꯤꯆꯠ ꯑꯁꯤ ꯂꯣꯏꯅ ꯏꯝꯄꯦꯛ ꯇꯧꯋꯦꯕ ꯑꯁꯤ ꯂꯣꯏꯅ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯑꯐꯕ ꯊꯣꯛꯂꯛꯑꯔꯣꯏ ꯋꯥꯈꯜ ꯑꯐꯕ ꯊꯣꯛꯂꯛꯇꯔꯗꯤ ꯑꯦꯛꯁꯟ ꯑꯐꯕ ꯊꯣꯛꯂꯛꯑꯔꯣꯏ ꯑꯦꯛꯁꯟ ꯑꯐꯕ ꯊꯣꯛꯂꯛꯇꯔꯗꯤ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯔꯛꯑꯔꯣꯏ ꯄꯔꯄꯣꯁ ꯂꯩꯔꯛꯑꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯤꯅꯤꯡꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯏꯆꯟꯗ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯁꯨꯏꯁꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯥ ꯏꯊꯟꯇ ꯑꯩꯁꯦ ꯊꯋꯥꯏ ꯊꯥꯖꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯨꯛ ꯐꯥꯎꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯦꯁꯇꯀꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁ 8 ꯍꯥꯏꯔꯤꯀꯥꯟꯒꯤ ꯑꯗꯨꯒꯤꯗꯣ ꯑꯃ ꯐꯥꯎꯈ꯭ꯔꯦꯀꯣ ꯀ꯭ꯂꯥꯁ 8ꯇ ꯁꯨꯏꯁꯥꯏꯠꯀꯤ ꯋꯥꯈꯜꯁꯦ ꯁꯨꯏꯁꯥꯏꯠꯀꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯑꯣꯚꯔꯀꯝ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄꯒꯤ ꯃꯅꯨꯡꯒꯤꯁꯦ ꯑꯁꯤꯗꯁꯨ ꯐꯥꯎꯈ꯭ꯔꯦꯕ ꯑꯃꯨꯛꯇꯪ ꯑꯗꯣ ꯑꯁꯤꯒꯤ 12 ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯀꯦꯔꯤꯌꯔ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄꯒ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯄꯥꯁꯤꯜꯂꯛꯄꯒ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯤꯕ ꯌꯥꯝ ꯇꯣꯏꯅ ꯀꯞꯄꯦ ꯌꯨꯝꯗꯒꯨꯝꯕꯁꯨ ꯑꯗꯒꯤ ꯃꯤꯒ ꯄꯨꯅꯤꯡꯗꯕ ꯃꯄꯥꯟꯗ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯒ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯛꯇꯕ ꯈꯣꯠꯅꯤꯡꯗꯕ ꯑꯗꯨꯝ ꯃꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯏꯁꯥꯅ ꯗꯣꯛꯇꯔ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯀꯟꯅ ꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯅ ꯑꯩꯒꯤ ꯌꯥꯝꯅ ꯂꯣꯏꯅꯕ ꯍꯨꯏꯒꯨꯝꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯒꯁꯨ ꯍꯨꯏꯒꯨꯝꯕ ꯏꯅꯥꯛꯇ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯁꯀꯨꯝꯕ ꯄꯤꯕꯤꯕꯗꯣꯀꯣ ꯑꯩꯒꯤ ꯀꯖꯤꯟꯒꯨꯝꯕꯅꯁꯨ ꯃꯣꯏꯁꯦ ꯕꯖꯥꯔꯗ ꯃꯣꯏ ꯗꯨꯀꯥꯟꯒꯨꯝꯕ ꯐꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯀꯖꯤꯟꯒꯨꯝꯕꯅꯁꯨ ꯑꯩꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯀꯞꯄꯒ ꯂꯥꯎꯔꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯕꯤꯖꯤ ꯑꯣꯏꯔꯒꯗꯤ ꯑꯦꯠꯂꯤꯁ ꯀꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯕꯖꯥꯔꯗꯒꯨꯝꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯕꯖꯥꯔꯗ ꯃꯣꯏ ꯄꯣꯠ ꯌꯥꯎꯃꯤꯟꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯃꯤꯒ ꯑꯗꯨꯝ ꯏꯟꯇꯔꯦꯛ ꯇꯧꯔꯒ ꯂꯩꯕꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯈꯜ ꯑꯋꯥꯕ ꯀꯥꯎꯊꯣꯔꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯛꯄ ꯉꯝꯃꯛꯄꯒꯨꯝꯕ ꯑꯗꯒꯤ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯗ ꯑꯣꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯣꯁꯤꯌꯦꯜ ꯏꯟꯇꯔꯦꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯏꯟꯇꯔꯦꯛꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯌꯥꯝ ꯇꯥꯏ ꯑꯗꯨ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯔꯛꯄꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯗ ꯇ꯭ꯔꯁꯇꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯝꯇꯗ ꯊꯥꯖꯕ ꯂꯩꯇꯦꯅ ꯉꯁꯥꯏ ꯐꯣꯡꯗꯣꯛꯄꯤꯈꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯈꯛꯇꯪ ꯑꯗꯨꯃꯥꯏꯅ ꯏꯅꯤ ꯍꯥꯏꯕ꯭रा ꯀꯩꯅꯣ ꯑꯀꯛꯅꯕ ꯃꯤ ꯈꯔ ꯊꯥꯖꯩ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯄꯦꯠꯁ ꯍꯥꯏꯇꯥꯔꯦꯅꯦ ꯍꯨꯏꯒ ꯂꯣꯏꯅꯕꯁꯦ ꯁꯤ ꯃꯣꯏꯗ ꯑꯣꯏꯅ ꯊꯥꯖꯕ ꯊꯝꯃꯛꯄꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯤꯡꯉꯛꯇꯕ ꯃꯇꯝꯁꯨ ꯌꯥꯝ ꯊꯤꯅ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄꯦꯠꯁꯀꯨꯝꯕ ꯂꯩꯕ ꯍꯨꯏꯒꯨꯝꯕꯅ ꯑꯗꯨꯝ ꯑꯩ ꯅꯥꯛꯇ ꯐꯝꯃꯒꯨꯝꯕ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯃꯣꯏꯒꯨꯝꯕꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯄꯤꯔꯛꯄ ꯃꯤꯅꯨꯡꯁꯤꯗꯣ ꯌꯥꯝꯅ ꯄꯤꯌꯣꯔꯒꯨꯝꯕ ꯑꯣꯏꯕꯗꯣ ꯃꯣꯏꯗꯗꯤ ꯍꯥꯏꯗꯤ ꯂꯣꯌꯦꯜꯇꯤ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯒ ꯃꯣꯏꯗꯗꯤ ꯑꯐꯠꯇ ꯋꯥꯈꯜ ꯈꯟꯗꯦꯗꯅ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯕꯤꯇ꯭ꯔꯤ ꯇꯧꯒꯗꯕ ꯂꯩꯇꯦꯅ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯀꯩ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯃꯄꯥꯟꯗ ꯐꯝꯃꯒ ꯏꯃꯨꯡ ꯆꯪꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩ ꯇꯝꯄꯥꯛꯇ ꯍꯤꯞꯆꯜꯂꯛꯄꯒꯨꯝꯕ ꯑꯗꯩ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕꯒꯨꯝꯕꯀꯣ ꯑꯗꯒꯤ
ꯑꯩꯅ ꯈꯤꯇꯪ ꯀꯞꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯆꯠꯄꯤꯗꯕꯒꯨꯝꯕꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯃꯈꯨꯠꯀꯨꯝꯕꯅ ꯄꯣꯁꯀꯨꯝꯕꯅꯒ ꯑꯩꯉꯣꯟꯗꯒ ꯀꯞꯄꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯃꯈꯨꯠꯅꯒ ꯁꯥꯏꯅꯒ ꯊꯦꯡꯉꯒ ꯀꯞꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯗꯨꯗꯤ ꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯐꯪꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯄꯦꯠꯁꯀꯨꯝꯕ ꯂꯩꯕꯁꯨ ꯗꯔꯀꯥꯔ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯃꯣꯏꯁꯤꯅ ꯍꯦꯟꯅ ꯍꯣꯏ ꯃꯣꯏ ꯌꯥꯝ ꯊꯤꯅ ꯍꯣꯏ ꯃꯤ ꯊꯥꯖꯕ ꯉꯝꯇꯔꯀꯥꯟꯗꯗꯤ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯁꯥꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯨꯛ ꯔꯤꯒꯦꯟ ꯇꯧꯔꯛꯄꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯨꯏꯁꯥꯏꯗꯀꯤ ꯃꯇꯥꯡ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏ ꯊꯥꯅꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯥꯛꯅꯤꯡꯉꯕꯗ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯅꯍꯥꯗꯁꯨ ꯑꯍꯜꯗꯁꯨ ꯂꯩꯔꯦ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯏꯆꯜꯗꯤ ꯃꯗꯨ ꯂꯥꯟꯊꯣꯛꯍꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛꯁꯦ ꯁꯤ ꯂꯥꯟꯊꯣꯛꯈꯤꯕ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯜꯂꯒ ꯇꯣꯛꯍꯧꯔꯤꯅꯣ ꯑꯗꯨꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯄꯦꯠꯁꯀꯨꯝꯕꯅ ꯍꯥꯏꯗꯤ ꯑꯩ ꯈꯜꯂꯦꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯦꯠꯁꯦ ꯀꯅꯥꯗ ꯂꯣꯏꯅꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯈꯜꯂꯛꯄꯒꯨꯝꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯜꯂꯛꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯩ ꯍꯥꯏ ꯑꯩ ꯊꯥꯡꯒꯤ ꯈꯜꯂꯝꯕ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯔꯛꯂꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯃꯇꯝ ꯑꯃꯕꯨꯗꯤ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯁ ꯃꯣꯏ ꯗꯔꯀꯥꯔ ꯇꯥꯏꯗ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔ ꯍꯤꯡꯉꯛꯄꯗꯤ ꯁꯤꯕꯅ ꯐꯔꯦꯗꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯛ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯛꯄꯗꯣ ꯗꯤꯄꯦꯟ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯆꯤꯆꯦ ꯑꯗꯨꯗ ꯇꯧꯕꯤꯌꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯒꯤ ꯑꯩ ꯕꯖꯥꯔꯗꯩ ꯍꯜꯂꯛꯄꯒꯨꯝꯕꯗ ꯍꯨꯏꯒꯨꯝꯕꯅ ꯑꯗꯨꯝ ꯃꯃꯩ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ ꯉꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯔꯀꯥꯟꯗ ꯋꯥꯈꯜꯗꯣ ꯁ꯭ꯇꯦꯞ ꯕꯦꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤꯕ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯏꯆꯜꯁꯤ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯐꯔꯕꯅꯤ ꯐꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯇꯒꯤ ꯃꯁꯥꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯄꯥꯔꯃꯤꯁꯟꯁꯤꯗ ꯁꯛ ꯎꯠꯁꯤꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯃꯃꯤꯡ ꯇꯥꯛꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯋꯤꯂꯤꯡꯂꯤ ꯑꯩ ꯇꯥꯛꯀꯦ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕ ꯆꯠꯄ ꯏꯀꯥꯏꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯊꯦꯡꯅꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯔꯕ ꯃꯇꯨꯡ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯁꯦ ꯏꯆꯟꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯇꯨꯗꯦꯟ ꯍꯥꯏꯇꯥꯔꯦ ꯃꯍꯩꯔꯣꯏ ꯑꯣꯏꯕꯅꯤꯅ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯏꯚꯟ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤꯗꯩꯗ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯑꯣꯏꯅ ꯈꯟꯕꯩꯔꯥ ꯑꯣꯄꯟꯂꯤ ꯊꯣꯛꯂꯛꯏꯁꯦ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯅꯤ ꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯅꯍꯥꯟꯅ ꯄꯥꯝꯕ ꯈꯣꯠꯂꯣꯏ ꯀꯥꯏ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯇꯨꯡꯗ ꯊꯣꯛꯇꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝ ꯈꯟꯗꯕ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯊꯣꯛꯂꯛꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯍꯟꯅꯤꯡꯉꯤꯗꯤ ꯋꯤꯂꯤꯡꯂꯤ ꯊꯣꯛꯂꯛꯄ ꯉꯝꯃꯤꯁꯦ ꯁꯤꯁꯤꯒꯤ ꯑꯦꯋꯦꯌꯔꯗꯨ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕꯒꯤꯅꯤ ꯀꯔꯤꯅꯣ ꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠꯂꯒ ꯀꯥꯎꯟꯁꯤꯂꯤꯡ ꯆꯠꯄ ꯑꯣꯏꯔꯒꯁꯨ ꯊꯦꯔꯥꯄꯤ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯉꯝꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯀꯗꯥꯏꯅ ꯆꯠꯇꯣꯏꯅꯣ ꯈꯪꯗꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯨꯝꯕ ꯑꯗꯩ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯍꯥꯏꯗꯤ ꯋꯥꯕꯁꯦ ꯃꯊꯟꯇꯒꯤ ꯑꯣꯏꯖꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯣ ꯂꯣꯠꯁꯤꯜꯂꯒ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗ ꯊꯣꯛꯂꯛꯅꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯂꯧꯐꯝ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯠꯅꯉꯥꯏꯒꯤ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯁꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯛ ꯊꯨꯡꯕꯗꯨ ꯍꯤꯗꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯐꯔꯕꯗꯨ ꯆꯞ ꯃꯥꯟꯅꯩꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯑꯀꯣꯏꯕꯗꯒꯤ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯑꯀꯣꯏꯕꯅ ꯏꯆꯟꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯂꯥꯏꯌꯦꯡꯉꯣ ꯍꯥꯏꯕꯗ ꯈꯤꯇꯪ ꯇꯣꯟꯗꯣ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯔꯣꯝꯗ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅꯕꯨꯗꯤ ꯍꯣꯏ ꯃꯇꯝꯗꯨꯗꯕꯨꯗꯤ ꯔꯥꯏꯠ ꯑꯣꯔ ꯔꯣꯡꯗꯣ ꯈꯪꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯣꯟꯅ ꯋꯥꯈꯜ ꯈꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯁꯤꯅꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤ ꯀꯔꯝꯕꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯏꯁꯥꯅ ꯈꯟꯗꯕ ꯉꯝꯕꯅꯤꯅ ꯃꯣꯏꯅ ꯐꯅꯌꯥꯝ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯊꯧꯁꯥꯕꯤꯗꯔꯒ ꯂꯣꯏꯔꯦꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯤ ꯀꯌꯥꯃꯨꯛꯇꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯒ ꯇꯥꯟꯅꯔꯒ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯔꯤꯝꯁꯀꯤ ꯁꯤꯒ ꯇꯥꯟꯅꯔꯒ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥ ꯇꯥꯟꯅꯔꯒꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯅꯤꯃꯨꯛꯇꯤ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯗꯤ ꯉꯝꯖꯈ꯭ꯔꯦꯀꯣ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯇꯩ ꯂꯩꯔꯤꯑꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯦ ꯍꯥꯏꯔꯝꯕꯒꯨꯝꯕ ꯑꯗꯒꯤ ꯐ꯭ꯔꯦꯟ ꯑꯇꯩꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯣ ꯑꯗꯨꯁꯤꯡꯗꯨꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯩꯅ ꯃꯦꯗꯥꯝꯅ ꯇꯥꯛꯄ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯁꯦ ꯈꯣꯠꯁꯦꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯣ ꯏꯆꯟꯗ ꯍꯧꯈꯤꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯍꯧꯔꯛꯄꯗ ꯍꯧꯖꯤꯛ ꯏꯆꯟꯅ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯗꯤ ꯋꯥꯔꯤꯗꯤ ꯂꯤꯔꯝꯗꯣꯏꯅꯤꯅꯀꯣ ꯑꯗꯨ ꯏꯆꯟꯅꯁꯨ ꯑꯣꯕꯖꯥꯔꯕ ꯇꯧꯔꯝꯗꯣꯏꯅꯦ ꯑꯗꯨ ꯇꯧꯕꯗ ꯈꯦꯠꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯆꯟꯅ ꯈꯨꯗꯝ ꯑꯣꯏꯅ ꯃꯤ ꯑꯃꯅ ꯅꯥꯔꯛꯄꯁꯦ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯅꯥꯔꯛꯄ ꯌꯥꯎꯋꯤ ꯍꯥꯏ ꯑꯃꯅ ꯍꯥꯏꯀꯣ ꯑꯗꯣ ꯏꯆꯟꯅ ꯅꯥꯕꯗꯨꯒ ꯃꯈꯣꯏꯗ ꯍꯧꯔꯛꯄꯒꯤ ꯁꯤꯝꯇꯣꯝꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯈꯦꯠꯅꯕ ꯌꯥꯎꯕ꯭ꯔꯥ ꯈꯦꯠꯅꯕ ꯌꯥꯎꯋꯤ ꯑꯩꯅ
ꯁꯦꯠꯒꯨꯝꯕ ꯑꯣꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯀꯥꯗꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯈꯣꯠꯇꯕ ꯂꯩꯌꯦꯕ ꯑꯗꯣ ꯈꯔ ꯑꯃꯕꯨꯗꯤ ꯑꯗꯨꯝ ꯁꯦꯠꯒꯨꯝꯕ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯣꯏꯁꯦ ꯑꯩꯒꯤ ꯊꯦꯡꯅꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯣ ꯁꯦꯠ ꯑꯣꯏꯔꯀꯥꯟꯗ ꯑꯃ ꯂꯩꯌꯦꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦलिꯇꯤꯗꯤ ꯄꯨꯂꯞ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯁꯦꯠ ꯑꯣꯏꯕꯗꯤ ꯎꯠꯊꯣꯛꯅꯤꯡꯗꯕꯤꯗ ꯀꯣꯚꯔ ꯑꯞ ꯇꯧꯔꯒ ꯅꯣꯛꯁꯤꯟꯅꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔ ꯂꯩꯕꯗꯨꯗꯤ ꯃꯁꯥꯗꯣ ꯃꯥꯒꯤ ꯔꯤꯌꯦꯜ ꯁꯦꯜꯐꯇꯣ ꯑꯣꯏꯕ ꯉꯝꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯀꯣ ꯃꯥꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯎꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯜꯒꯤ ꯍꯦꯜꯊꯀꯤꯃꯇꯥꯡꯗ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯑꯩꯅꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯗ ꯄꯨꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯕ ꯏꯕꯥꯅꯤ ꯆꯪꯉꯒ ꯑꯁꯤꯒꯤ ꯃꯇꯥꯡꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯦꯗꯥꯝ ꯃꯅꯥꯛꯇ ꯆꯠꯁꯦ ꯈꯣꯠꯁꯦ ꯅꯪ ꯃꯊꯟ ꯆꯠꯄ ꯇꯜꯂꯒꯁꯨ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯐꯖꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡꯗꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯍꯣꯁꯇꯦꯜꯃꯦꯠꯅꯦꯕ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯏꯁꯥꯗ ꯌꯥꯝ ꯊꯣꯛꯄ ꯌꯥꯎꯋꯦꯕ ꯑꯗꯣ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯅꯕ ꯆꯠꯁꯤꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯅꯕ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯤꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗꯤ ꯂꯥꯞꯅ ꯆꯠꯇꯕꯒꯨꯝꯕ ꯃꯌꯥꯝꯇ ꯂꯩꯁꯤꯜꯂꯒ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯟꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯖꯨꯂꯤꯌꯥ ꯃꯦꯝ ꯄꯝꯄꯥꯛ ꯍꯣꯏ ꯂꯩꯔꯦ ꯃꯣꯏꯅ ꯄꯤꯕ ꯁꯄꯣꯔꯇꯤꯞꯁꯦ ꯀꯌꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯃꯣꯏꯅ ꯄꯤꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯑꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯀꯣ ꯍꯥꯏꯗꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯅꯤꯡꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯐꯝ ꯊꯛꯐꯝꯁꯨ ꯍꯥꯏꯗꯤ ꯆꯥꯔꯒꯁꯨ ꯄꯨꯛ ꯊꯜꯂꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏꯒ ꯀꯥꯎꯟꯁꯤꯂꯤꯡ ꯆꯠꯂꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯍꯦꯛ ꯀꯥꯎꯟꯁꯤꯂꯤꯡ ꯆꯠꯄꯒ ꯐꯕ ꯅꯠꯇꯕ ꯑꯗꯨꯝ ꯁ꯭ꯇꯦꯞꯁꯦ ꯐꯠꯇ ꯐꯕ ꯅꯠꯇꯦꯕ ꯇꯞ ꯆꯪꯉꯦꯕ ꯄꯦꯁꯦꯟꯁꯀꯨꯝꯕꯁꯨ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯣ ꯃꯦꯗꯥꯝꯅꯒꯨꯝꯕꯁꯨ ꯌꯥꯝ ꯊꯤꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯇꯦꯛꯅꯤꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯕꯛ ꯇꯧ ꯍꯥꯏꯕꯗꯣ ꯑꯦꯠꯂꯤꯁ ꯊꯕꯛ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯦꯄꯤꯅꯦꯁ ꯐꯪꯒꯗꯕ ꯄꯣꯠꯒꯨꯝꯕꯗ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯦꯀꯦꯟ ꯑꯃꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕ ꯑꯣꯏꯍꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯤꯒꯤ ꯀꯩꯒꯤ ꯀꯩꯝꯇ ꯌꯦꯡꯗꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯣ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯍꯔꯥꯎꯕ ꯐꯪꯍꯧꯕꯒꯨꯝꯕꯀꯣ ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯍꯣꯁꯇꯦꯜꯒꯤ ꯀꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯀꯥꯗꯒ ꯊꯣꯡ ꯊꯦꯠꯂꯒ ꯆꯦꯟꯊꯔꯛꯄꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯛꯅꯕꯒꯨꯝꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯇꯧꯕꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄ ꯉꯝꯕꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯔꯥꯎꯔꯝꯃꯤꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯊꯟꯗꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯒꯤ ꯂꯥꯏꯌꯦꯡꯕ ꯄꯊꯥꯞ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯆꯠꯊꯔꯛꯄꯁꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯕ ꯑꯍꯥꯟꯕꯒꯤꯁꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯃꯅꯨꯡꯗ ꯑꯣꯏꯌꯦꯕꯀꯣ ꯑꯁꯤꯗ ꯑꯩ ꯒꯨꯂꯤ ꯈꯔ ꯆꯥꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯏꯁꯥꯅꯒꯨꯝꯕ ꯑꯩ ꯒꯨꯂꯤ ꯆꯥꯗꯔꯒꯁꯨ ꯋꯥꯈꯜꯒꯨꯝꯕꯁꯦ ꯍꯦꯜꯗꯤ ꯃꯥꯏꯟ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯅ ꯏꯁꯥꯅ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯆꯦꯛꯑꯞ ꯇꯧꯔꯀꯥꯟꯗ ꯒꯨꯂꯤ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯦꯗꯥꯝꯒ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯃꯦꯗꯥꯝꯅ ꯍꯥꯏꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯣ ꯐꯣꯂꯣ ꯇꯧꯔꯒ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯤꯜ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯗ ꯃꯦꯟꯇꯦꯟ ꯇꯧꯗꯕꯤꯗ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯑꯍꯥꯟꯕꯗ ꯃꯦꯟꯇꯦꯟ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯑꯗꯨꯝ ꯋꯥꯈꯜꯗꯒ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯁꯤꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯇꯥꯕ ꯃꯤ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯕ꯭ꯔꯦꯟ ꯀꯦꯃꯤꯀꯦꯜꯒꯨꯝꯕꯗꯣ ꯑꯗꯨꯒ ꯑꯜꯇꯔꯒꯨꯝꯕ ꯇꯧꯅꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯆꯥꯔꯝꯃꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯆꯦꯂꯦꯟꯖ ꯇꯧꯖꯕꯗꯣ ꯑꯩ ꯆꯥꯗꯔꯒꯁꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯆꯥꯗꯔꯦ ꯍꯥꯏꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯥꯒꯅꯤ ꯍꯥꯏꯕꯗꯕ ꯑꯩꯒꯤꯗꯤ ꯏꯁꯥꯅ ꯉꯝꯅꯤ ꯈꯟꯖꯔꯛꯄꯒꯤꯅꯦꯕ ꯑꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯍꯧꯖꯤꯛ ꯉꯝꯁꯨ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯍꯦꯜꯗꯤ ꯑꯣꯏꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯩꯀꯥ ꯃꯣꯏ ꯏꯟꯇꯔꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯜꯗꯤ ꯋꯦꯗ ꯏꯟꯇꯔꯦꯛ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯗꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯣꯜ ꯑꯩꯗꯤ ꯍꯥꯟꯅ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯀꯣꯜ ꯕꯦꯛ ꯍꯜꯂꯝꯗꯔꯦꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯌꯥꯝ ꯇꯟꯕꯗꯣ ꯍꯥꯏꯗꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯕꯗꯣ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜꯗ ꯄꯨꯜꯂꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯣꯏ ꯏꯒꯅꯣꯔ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯒꯨꯝꯕ ꯌꯨꯝ ꯆꯠꯈ꯭ꯔꯀꯥꯟꯗꯗꯤ ꯏꯊꯟꯇ ꯑꯗꯨꯝ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯄꯨꯅꯤꯡꯗꯕ ꯑꯗꯨꯝ ꯍꯦꯛ ꯄꯣꯛꯑꯦꯕ ꯃꯤꯒ ꯑꯗꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯒꯨꯝꯕ ꯂꯩꯁꯤꯜꯂꯒꯗꯤ ꯁꯦꯠ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝ ꯐꯪꯗꯕꯗꯣ ꯃꯣꯏ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯩ ꯄꯥꯏꯅꯤꯡꯗꯦꯕ ꯊꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯈꯪꯉꯦꯕ ꯑꯗꯨꯝ ꯔꯤꯡꯗꯨ ꯃꯨꯠꯊꯠꯂꯦꯕ ꯑꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯀꯣꯜ ꯕꯦꯛ ꯈꯟꯗꯦꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟ ꯇꯧꯔꯒꯁꯨ ꯀꯣꯜ ꯕꯦꯛ ꯈꯟꯗꯦ ꯐ꯭ꯔꯦꯟ ꯇꯧꯔꯒꯁꯨ ꯀꯣꯜ ꯕꯦꯛ ꯈꯟꯗꯦ ꯃꯔꯤ ꯅꯛꯅꯕ ꯃꯤꯅ ꯇꯧꯔꯒꯁꯨ ꯑꯩ ꯀꯣꯜ ꯕꯦꯛ ꯈꯟꯗꯦꯕ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯔꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯀꯣꯜ ꯇꯧꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯀꯣꯜ ꯍꯟꯕ ꯉꯝꯃꯦ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯕꯔꯗꯦꯟ ꯐꯥꯎꯖꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯏꯆꯜꯗꯤ ꯁꯤꯖꯤꯟꯅꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯤ ꯂꯩꯖꯗꯦ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯑꯗꯣ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝ ꯋꯥꯡꯉꯦꯗꯅ ꯁꯤ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯦꯛꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯋꯥꯟꯁ ꯏꯟ ꯑ ꯋꯥꯏꯜꯒꯨꯝꯕ ꯑꯦꯛꯇꯤꯚ ꯑꯣꯏ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯣꯏ ꯏꯟꯁꯇꯥꯁꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯑꯗꯣ ꯀꯥꯏꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯣꯏꯅ ꯑꯣꯏꯕ ꯍꯥꯏꯁꯦꯀꯣ ꯃꯇꯝ ꯍꯥꯏꯗꯤ ꯔꯤꯜꯁ ꯌꯦꯡꯀꯥꯟꯗ ꯃꯇꯝꯗꯤ ꯂꯣꯏꯕ ꯈꯪꯍꯧꯗꯦꯕ ꯑꯩꯒꯤ ꯇꯥꯏꯃꯔ ꯁꯦꯠ ꯇꯧꯋꯦꯕ ꯅꯣꯡꯃꯒꯤ 45 ꯃꯤꯅꯤꯠꯇꯒꯤ ꯍꯦꯟꯅ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯗꯦꯕ
ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯤꯃꯤꯠꯇꯣ ꯁꯦꯠ ꯇꯧꯔꯕꯅꯤꯅ 45 minutes ꯌꯧꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀ꯭ꯂꯣꯖ ꯇꯧꯕꯅ ꯑꯗꯨꯝ ꯑꯦꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯃꯇꯝꯗ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯅꯥꯔꯤꯉꯩ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯅꯨꯡꯁꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯇꯥꯏꯅꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯦꯖ ꯉꯁꯥꯏ ꯂꯣꯏꯅꯕꯒꯤ ꯑꯗꯨꯗ ꯃꯇꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯗꯨꯝꯕꯗ ꯃꯇꯝꯗꯨꯗꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯌꯨꯝ ꯆꯥꯛꯄꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯒꯗꯤ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗ ꯑꯦꯡꯒꯦꯖ ꯇꯧꯍꯧꯗꯔꯦ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯊꯣꯛꯑꯦꯕ ꯁꯩꯔꯦꯡ ꯏꯕ ꯈꯔ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒꯁꯨ ꯁꯨꯝ ꯁꯩꯔꯦꯡ ꯊꯣꯛꯑꯀꯥꯟꯗ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕ ꯀꯣꯛꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯩꯔꯦꯡꯒꯨꯝꯕꯗꯤ 60-70 ꯃꯨꯛꯀꯤ ꯁꯩꯔꯦꯡꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯣꯏ ꯁꯩꯔꯦꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯍꯥꯏꯔꯒ ꯁꯩꯔꯦꯡ 70 ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯩꯒꯤ ꯏꯁꯥꯅ ꯏꯖꯕ ꯂꯩꯖꯩ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯏꯗꯤ ꯂꯣꯟ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ꯭ꯔꯥ ꯏꯪꯂꯤꯁ ꯑꯣꯏꯕ꯭ꯔꯥ ꯑꯩ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯏꯖꯩ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯀꯅꯥꯝꯇꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯗꯨ ꯁꯩꯔꯦꯡ ꯌꯦꯡꯍꯟꯗꯕ꯭ꯔꯥ ꯃꯦꯗꯥꯝ ꯖꯨꯂꯤꯌꯥꯗ ꯌꯦꯡꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ +1 ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯍꯣꯁꯇꯦꯜꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔꯁꯦ ꯑꯁꯤꯗ ꯌꯦꯡꯍꯜꯂꯦ ꯁꯩꯔꯦꯡꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯕ ꯁꯩꯔꯦꯡꯁꯨ ꯏꯕ ꯈꯔ ꯌꯥꯎꯋꯦꯕ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛꯒꯨꯝꯕꯗꯤ ꯑꯩꯅ ꯁꯩꯔꯦꯡ ꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯁꯩꯔꯦꯡꯒꯨꯝꯕ ꯑꯣꯏꯅ ꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯗꯗꯤ ꯑꯗꯨം ꯍꯔꯥꯎꯍꯟꯕ ꯑꯩꯒꯤ ꯃ꯭ꯌꯨꯁꯇꯣ ꯑꯗꯨꯗ ꯃꯔꯛ ꯃꯔꯛꯇ ꯊꯥꯔꯒ ꯃꯣꯏꯗꯒꯨꯝꯕ ꯌꯦꯡꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯅꯒꯨꯝꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅꯒ ꯑꯩꯉꯣꯟꯗ ꯍꯔꯥꯎꯖꯕ ꯑꯣꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯃꯤꯊꯥꯏ ꯑꯃ ꯄꯤꯕꯒꯤ ꯍꯔꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯇ꯭ꯔꯣꯐꯤ ꯑꯃ ꯐꯪꯕ ꯇꯥꯏꯞꯇ ꯐꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯁꯩꯔꯦꯡ ꯏꯔꯒ ꯑꯣꯏꯅ ꯑꯦꯛꯁꯀꯦꯞ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯁꯩꯔꯦꯡꯗꯣ ꯃꯦꯝ ꯍꯣꯏꯗ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕ ꯌꯦꯡꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯃꯥꯏ ꯁꯩꯔꯦꯡ ꯏꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯩꯔꯦꯡ ꯏꯕꯁꯦ ꯃꯉꯣꯟꯗ ꯍꯦꯛ ꯊꯥꯕ ꯌꯥꯎꯋꯦꯕ ꯏꯆꯦ ꯁꯤ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯦ ꯀꯔꯤ ꯏꯗꯤꯠ ꯇꯧꯋꯣ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯥꯅ ꯁꯩꯔꯦꯡꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯨꯝꯕ ꯅꯪ ꯀꯥꯎꯟꯁꯤꯂꯤꯡ ꯑꯝꯇꯪꯒ ꯆꯠꯊꯣꯛꯈꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯁꯖꯦꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯏꯀꯨꯏ ꯀꯨꯏꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯍꯣꯝ ꯇꯥꯎꯟ ꯍꯥꯏꯔ ꯁꯩꯔꯦꯡ ꯑꯃ ꯏꯈꯤꯕꯀꯣ ꯑꯗ ꯑꯗꯨꯝ ꯇꯨꯝꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯒꯨꯝꯕ ꯌꯨꯝ ꯍꯥꯏꯔꯒꯗꯤ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯈ꯭ꯔꯦꯕ ꯌꯨꯝꯁꯦ ꯖꯒꯥꯗ ꯅꯠꯇꯦ ꯅꯪꯅ ꯄꯨꯟꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯗꯨꯅꯦ ꯑꯗꯨꯗꯣ ꯍꯣꯝꯅꯦꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯗꯣ ꯍꯣꯝꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯂꯩꯔꯝꯕ ꯄ꯭ꯂꯦꯁꯇꯣ ꯌꯥꯝ ꯊꯤꯅ ꯃꯤꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯕꯖꯥꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯤꯁ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯂꯩꯀꯥꯏꯒꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯇꯝꯃꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯗꯨꯝ ꯆꯠꯅꯤꯡꯉꯛꯄ ꯈꯣꯠꯅꯤꯡꯉꯛꯄ ꯃꯤꯁ ꯇꯧꯔꯛꯄ ꯌꯥꯝ ꯊꯤꯅ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯪꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯪꯗꯒꯨꯝꯕꯁꯨ ꯌꯨꯝꯗ ꯆꯠꯂꯝꯕꯒꯨꯝꯕ ꯑꯗꯒꯤ ꯕꯖꯥꯔ ꯄꯣꯠ ꯆꯩ ꯂꯩꯔꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯤ ꯑꯥꯗꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯄꯨꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯪꯗ ꯌꯥꯝ ꯇꯣꯏꯅ ꯎꯏꯕ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯑꯗꯨꯝ ꯑꯝꯇꯪ ꯏꯊꯣꯛꯀꯦꯅ ꯍꯥꯏꯔꯒ ꯍꯣꯝ ꯇꯥꯎꯟ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯃ ꯏꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯪꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯨꯝꯕ ꯎꯕꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯎꯔꯝꯕ ꯔꯦꯠꯇꯨꯒ ꯍꯥꯏꯔꯒꯗꯤ ꯈꯔ ꯅꯦꯝꯊꯔꯦ ꯑꯗꯨꯒ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃꯅ ꯃꯊꯟꯇ ꯋꯥꯈꯜꯁꯦ ꯋꯥꯖꯕꯗꯒꯤꯅꯤ ꯈꯪꯗꯦ ꯄꯦꯟꯗꯕꯗꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯆꯨꯝꯃꯦꯅ ꯈꯟꯖꯕꯗꯒꯤ ꯉꯁꯥꯏ ꯁꯨꯏꯁꯥꯏꯗꯀꯤ ꯃꯇꯥꯡꯗꯣ ꯇꯧꯈꯤꯕ ꯃꯤ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯦ ꯄꯥꯎ ꯇꯥꯕ ꯅꯠꯇꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯒ ꯀꯔꯤ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯈꯪꯍꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯁꯨ ꯍꯣꯔꯦꯟ ꯇꯧꯅꯤꯡꯉꯛꯀꯅꯤ ꯍꯥꯏꯕ ꯈꯪ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯗꯅꯕ ꯀꯔꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯅꯤ ꯌꯥꯔꯒꯗꯤ ꯍꯥꯏꯔꯒꯗꯤ ꯑꯣꯄꯦꯟ ꯑꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯦꯠ ꯗ ꯃꯣꯃꯦꯟ ꯑꯣꯄꯦꯟ ꯑꯞ ꯇꯧꯅꯤꯡꯗꯕꯁꯨ ꯌꯥꯔꯝꯒꯅꯤꯀꯣ ꯕꯠ ꯑꯦꯠ ꯂꯤꯁ ꯅꯪꯒꯤ ꯊꯥꯖꯕ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯃꯅꯤꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯣꯄꯦꯟ ꯑꯞ ꯇꯧꯔꯒ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯌꯥꯝꯊꯣꯛꯈꯤꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯁꯨꯏꯁꯥꯏꯗꯜ ꯊꯣꯠ ꯑꯃ ꯂꯥꯛꯄ ꯍꯧꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯀ꯭ꯂꯣꯁ ꯋꯥꯟꯁꯇ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯏꯁꯥꯏꯗꯜ ꯊꯣꯠ ꯐꯥꯎꯕ ꯍꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯒ ꯑꯗꯒꯤ ꯃꯥꯒ ꯍꯥꯏꯗꯤ ꯃꯥꯅ ꯊꯥꯖꯕ ꯃꯤ ꯃꯌꯥꯝꯒ ꯄꯨꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ ꯑꯃꯇꯪꯒ ꯄꯨꯜꯂꯒ ꯃꯥꯒꯤ ꯑꯗꯨꯒꯤ ꯄꯥꯔꯠꯇꯨꯗꯒꯤ ꯗꯥꯏꯚꯔꯠ ꯇꯧꯅꯉꯥꯏꯒꯤ ꯃꯑꯣꯡꯗꯀꯣ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯗꯤ ꯋꯥꯔꯤ ꯍꯣꯏ ꯇꯝꯊꯣꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯁꯤꯌꯔ ꯇꯧꯕꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯖꯩꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯃꯇꯝꯗꯤ ꯂꯧꯔꯦ ꯃꯊꯪꯗꯁꯨ ꯏꯆꯟꯅꯁꯨ ꯃꯌꯥꯝ ꯍꯣꯠꯅꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯣ ꯀꯔꯤ ꯃꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯃꯇꯝꯗ ꯊꯝꯃꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯛ ꯅꯦꯝꯅ ꯎꯕꯒꯨꯝꯕꯁꯦ ꯑꯁꯤ ꯎꯕꯤꯗꯅꯕꯀꯣ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯜꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯆꯠꯄꯒꯨꯝꯕꯁꯦ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯈꯟꯕꯤꯕꯗꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯔꯨ ꯇꯦꯛꯑꯀꯥꯟꯗ ꯗꯣꯛꯇꯔ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯆꯞ ꯆꯥꯅ ꯏꯝꯄꯣꯔꯇꯦꯟꯁꯨ ꯄꯤꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯗ ꯏꯀꯥꯏꯗꯕ ꯑꯗꯨꯒ ꯀꯞꯅꯤꯡꯕ ꯃꯇꯝꯗꯁꯨ ꯀꯞꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯀꯞꯇꯕꯤꯗ ꯐꯨꯝꯖꯤꯜꯂꯒ ꯂꯩꯕꯁꯦ ꯑꯁꯤꯁꯦ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯗꯤ ꯀꯞꯀꯟꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯅꯠꯇꯦꯕ ꯀꯞꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯉꯝꯕꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯣꯏꯒꯤ ꯐꯖꯕ ꯑꯐꯕ ꯊꯧꯅꯥꯅꯦꯅ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯈꯣꯠꯄ ꯆꯠꯄ ꯇꯥꯔꯒꯁꯨ ꯍꯟꯊꯅ ꯎꯕꯤꯗꯕ ꯑꯗꯩ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯀꯟꯁꯔꯟ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯀꯥꯎꯟꯁꯤꯂꯔꯒꯨꯝꯕ ꯇꯥꯟꯅꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯃꯇꯝꯗꯤ ꯂꯧꯔꯦ ꯃꯊꯪꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯖꯩ
ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯏꯆꯦꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯂꯥꯏꯅꯥ ꯑꯇꯣꯞꯄ ꯅꯥꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯂꯣꯛ ꯊꯨꯡꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯁꯤꯟꯒꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦ ꯅꯥꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯑꯣꯡ ꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯅ ꯍꯤꯡꯕꯤꯌꯨ ꯈꯨꯟꯅꯥꯏ ꯑꯁꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥꯗꯣ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒ ꯏꯁꯥ ꯏꯊꯟꯇ ꯃꯥꯡꯖꯔꯒ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯏꯆꯟꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯐꯔꯒ ꯍꯦꯟꯅ ꯑꯗꯨꯒꯨꯝꯂꯕ ꯑꯋꯥꯕ ꯀꯌꯥꯗꯣ ꯀꯣꯛꯍꯟꯅꯕ ꯏꯃꯥꯟꯅꯕꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯧ ꯂꯩꯔꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯆꯦ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯆꯟꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ